ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯁꯨ ꯍꯧꯖꯤꯛ ꯃꯥꯏ ꯇꯥꯔ ꯆꯪꯉꯛꯏꯅꯦꯕ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯦꯀꯣ ngасꯤꯗꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ngасꯤꯗꯤ ꯅ꯭ꯌꯨ ꯏꯌꯔ ꯆꯪꯉꯛꯄꯒꯤ ꯋꯤꯁ ꯇꯧꯗꯣꯏꯅꯤ ngасꯤꯗꯤ ꯄꯨꯡ 12 ꯐꯥꯎ ꯉꯥꯏꯔꯒꯦ ꯇꯨꯝꯗꯕꯤꯗ ꯑꯗꯨꯒꯤ ꯑꯩ ꯃꯥꯏꯁꯦ ꯃꯥꯏ ꯇꯩꯃꯟꯗꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯃꯥꯏꯁꯦ ꯈꯔ ꯀꯦꯌꯔ ꯇꯧꯒꯦ ꯀꯩꯃꯥꯏꯂꯤ ꯌꯦꯡꯉꯨ ꯃꯥꯏ ꯅꯥꯇꯣꯟꯒꯁꯨ ꯂꯣꯏꯅ ꯁꯥꯏꯒꯁꯨ ꯎꯔꯤꯡ ꯃꯆꯥ ꯃꯆꯥ ꯊꯣꯛꯂꯝꯗꯣꯏꯁꯦ ꯌꯦꯡꯉꯨ माइसे केयर तौदब कुहिए क्रीम लोइगनेको पाउडर से तैना पाउडर यूज तौबसे इंधम था नुंगाइतेनाको अदुगी से डार्क सर्कल नते मुरिसे कनो आईलाइनर तैरुबगी अदु मयाम हुजिसे माइ केयर तौब लोइरे आई माइसे जाद्रे पुरा मुसलसु मुसलले अदुई मथक्तसु केतो फोन लाइ अदुगा हजी होय नमहानि तुमगिरोइबा अदुगा ngасꯤꯗꯤ हंदकी अनौबसे 2025 से फजना विश का नीरगा दुगैदी वेलकम तौदोइनी दुगी ngасꯤसे यांगानी तुमनिंग्रा हाइदो दो तुमनिंगबा तारगदी तुमखरानी सम एंगेदिसु तौगदी खाली नमगा गाइदी दोइनी ngасि अदुनी मैं होरेन सुमुनारस दिदिको हैप्पी न्यू ईयर मैम आई हजिसे पुंग 12 तारे अदुगा हजि को ममा तुमिदु कोमा तुमी अखोइ नमाज होलतौरी हाय नंगाले पार्टी The next day. Hi मैम कमाई तौनरिगे दो हंद ngасꯤꯗꯤ 1 January 2025 की 1 January नि मैमदा एगी माइकेदगी मैमदा हैप्पी न्यू ईयर विश तौजरी दोगा कया अदु मैम हजिसे अखोइ बंद्रा चाबगी को पोचै के कागले बचत के तौरी इमानबी सिंगा अदो हजि लोसनबा लोयरा हजि चट के तौरी ngасि से फेनेक सेला जतोइने खoi लोइने फेनेक सेटला चटपे हाइनारिनि बको सुमाइ फेनेक सेला चलनी बाय बाय मैम बाय ngасि बोक नमी कन्ना नंग जावा लाकर वीडियो माइ तू सुगली मुसा दे हमदे तमने तो यार जब पल्ली गई हम ने खेली मतलब पल्ली ये तुम जावा जाला हमदे लेचिन लेडी सिगा नुपी ngo लाइसे उब्रा दु से को पोचै लौरी हजि दुकान दगी मैं मोजे से लौ रोजी भी भाव रोजी मोजे कोई दुकान में लौ जरा जिगो बाजार तो सिगा चंगा भाव लौ रे बा लगना gamna लो एमडी वन टाइम दिला कतो इता इटा 30 টাকা কত আছে ভিতরে কত হইব পিস কত 20 20 20 পিস ও জানি ও ওয়ান টাইম গ্লাস আছে নি গ্লাস লউছ না 하이행기 লौ গ্লাস দিলা हाँ ना 좀 보자 또 그도 누리야 ना ना 20 ता दिला আর ইয়ো কিটা টা মরি ইয়ো নি বনা মরি ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦ ꯑꯩꯈꯣꯏ ꯋꯥꯃꯟꯒꯤꯅ ꯑꯉꯥꯡꯁꯤꯡ ꯑꯣꯜꯂꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯍꯜꯂꯦ ꯑꯩ ꯑꯥꯗ ꯁꯦꯝꯅ ꯂꯣꯏꯔꯕ ꯂꯣꯏꯅ ꯁꯅꯪꯉꯨꯕꯝꯁꯨ ꯐꯝꯅ ꯌꯥꯗ ada ꯑꯗꯣ ꯑꯩꯈꯣꯏ ꯑꯥꯗꯩ ꯀꯩꯅꯣꯁꯦ ꯆꯥꯟꯅꯗꯣꯏꯅꯦꯕ ꯐꯤꯜꯁꯦ ꯁꯦꯝ ꯂꯣꯏꯔꯦ ꯆꯥꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯣ ꯑꯥꯗ ꯁꯦꯝ ꯂꯣꯏꯔꯦ ꯆꯤꯟꯖꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯁꯦꯝꯗ ꯄꯨꯒꯁꯨꯅꯨ ꯅꯪꯒꯤ ꯄꯣꯠꯖꯥꯎ ꯌꯦꯡꯔꯥꯗꯤ ꯁꯤꯗ ꯑꯣ ꯑꯗꯨꯒ ꯅꯥꯀꯣ ꯑꯩ ꯄꯣꯠ ꯂꯧꯍꯧꯒꯦ ꯅꯥꯀꯣ ꯀꯩꯅꯣ ꯔꯨꯠ ꯍꯥꯏꯗꯥꯏꯅꯦ ꯕꯤꯇ꯭ꯔꯨꯠ ꯍꯥ ꯕꯤꯇ꯭ꯔꯨꯠ ꯌꯨꯝꯗ ꯆꯠꯂꯒ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯑꯦ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯄꯨꯔ ꯂꯥꯛꯑꯦ ꯈꯥꯡ ꯀꯔꯤ ꯀꯔꯤ ꯂꯣꯏ ꯄꯨꯔ ꯂꯥꯛꯑꯦ ꯈꯥꯡ ꯀꯩꯀꯥ ꯐꯦꯡꯒꯦ ꯇꯧꯔꯤ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯖꯦꯟꯁꯤꯁꯨ ꯖꯦꯟ ꯌꯣꯟꯕ ꯅꯨꯄꯥꯗꯨꯒ ꯁꯦꯝꯕꯤꯔꯛꯎ ꯍꯥꯏꯅꯤ ꯑꯗꯨ ꯃꯣꯏꯅ ꯁꯦꯝꯕꯤꯔꯛꯇ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯃꯣꯏꯁꯨ ꯁꯦꯝꯃꯛꯇ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯕꯅꯤꯅ ꯃꯣꯏꯗ ꯑꯃꯨꯛ ꯁꯦꯝꯗ꯭ꯔꯤꯕ ꯍꯥꯏꯅ ꯍꯪꯍꯧꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯈꯪꯗꯕꯅꯤꯅ ꯁꯨꯝ ꯄꯨ ꯂꯥꯛꯑꯦ ꯑꯗꯣ ꯏꯃꯥꯟꯅꯕꯤꯁꯤꯅ ꯁꯦꯝꯃꯤ ꯂꯧꯔꯗꯤ ꯑꯗꯨ ꯑꯩꯈꯣꯏ ꯄꯤꯛꯅꯤꯛ ꯆꯥꯅꯕꯩ ꯑꯁꯤꯒ ꯑꯥꯗ ꯐꯦꯡꯉꯨꯔꯣ ꯆꯠꯁꯦ ꯐꯦꯡꯉꯨꯔꯣ ꯀꯔꯤꯒꯤ ꯑꯥꯗ ꯐꯦꯡꯉꯨꯕ ꯀꯔꯤ ꯐꯦꯡꯉꯨꯗꯦꯒ ꯇꯨ ꯄꯥꯏꯔꯒ ꯏꯕꯦꯝꯃ ꯌꯥꯎꯔꯤ
ꯂꯥꯛꯁꯅꯨ ꯆꯦ ꯐꯖꯔꯝꯕꯤ ꯅꯪ ꯐꯣꯇꯣ ꯑꯝꯇ ꯅꯝꯃꯨꯗꯅ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯗꯣ ꯐꯨꯔꯤꯠꯇꯣ ꯐꯖꯕꯅ ꯀꯥꯏ ꯄꯤꯔꯗꯤ ꯕꯕꯥ ꯁꯤ ꯀꯦꯃꯦꯔꯥ ꯐꯖꯕ ꯁꯔꯞ ꯌꯥꯗꯦ ꯌꯦꯡꯉꯣꯅꯤ ꯑꯩꯅ ꯅꯪ ꯗꯥꯛꯇꯔꯅꯤ ꯗꯣꯁꯤ ꯇꯧꯋꯦ ꯑꯩ ꯌꯧ ꯇꯥꯒꯣꯠ ꯀꯔꯦ ꯑꯩ ꯇꯀꯟ ꯅꯠꯇꯦꯅ ꯑꯩꯈꯣꯏ ꯃꯁꯤꯡꯗꯕꯨ ꯀꯩꯗꯧꯔꯒꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯤꯗꯤ ꯃꯥꯏ ꯕ꯭ꯂꯣꯛꯀꯤ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯀꯔ ꯅꯝꯕꯤꯔꯣ ꯐꯦꯡ ꯆꯦ ꯐꯖꯔꯝꯕꯤ ꯑꯩ ꯁꯤꯗ ꯁꯥꯟꯒꯦ ꯐꯦꯡꯉꯨꯗꯣꯏꯅꯤ ꯑꯍꯥ ꯀꯨꯡꯅ ꯑꯁꯥꯕ ꯄꯥꯏꯔꯛꯏꯁꯦ ꯃꯥꯏ ꯃꯣꯟꯖꯥ ꯆꯥꯅ ꯊꯥꯡꯒ꯭ꯔꯦ ꯕꯣꯝ ꯄꯣꯈꯥꯏꯈꯤꯗꯔꯦ ꯉꯍꯥꯟꯒꯤ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯑꯆꯧꯕꯗꯣ ꯑꯗꯨꯗꯣ ꯄꯄꯥꯅ ꯕꯣꯛꯁ ꯊꯥꯒꯗꯤ ꯑꯩꯈꯣꯏꯗ ꯄꯤꯔꯝꯒꯅꯤ ꯂꯣꯏꯔꯒ ꯕꯣꯛꯁꯇꯣ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯄꯤꯔꯧꯗꯅ ꯑꯩꯈꯣꯏꯁꯨ ꯈꯔ ꯊꯥꯒꯦ ꯕꯣꯛꯁꯇꯣ 엄마! ꯈꯥꯡꯁꯤꯁꯨ ꯄꯨ ꯆꯠꯇꯨꯔꯗꯣ ꯑꯗꯨꯁꯦ ꯑꯗꯨ ꯑꯩ ꯄꯥꯏꯔꯤꯁꯦ 시계 탐도 시계 통들어. 어봐 이스마일. 어이 포토 남비로 잠 파이두 카메라 쿠파자. 타라 마코 만다 불아 수누지고 마코 불아 그래 다 우리 까. 이신 차리니 걸어쟁 아이기 버럭잖아 누가 나 올라라 걸어 아 나코 앞에서 뭐 감자가 된다 그거 챙길 것 같아 내가 지금 랑 시조르지 랑 시조르는 짝짝을 나가 너 근데 포도 가버디 라해 그래 까래 이거 지금 그거다 ꯁꯦꯔꯩ ꯁꯤꯔꯝꯗꯣꯏ ꯃꯛ ꯊꯤꯟꯗꯅ 가면시 왜 보이나 이거보다 살라티도 너들어 엄마가 되는 건데 Ama Furan vì ama Furan luôn. ꯀꯌꯥꯝ ꯀꯨꯏꯅ ꯅꯝꯗꯣꯏꯅꯣ ना को तो हम भेज के नो हन गौ तो जिला हन गौ तो बेसु आजा तुझे भी कोड दूं जी जी मसा ना लोई तो खा ले मैं ये तो थम ने तो हाई तो मेरे ने तो ये रंग तो जी हाउ बन हाउ कुछ ना हाउ ना ये रंग रो नंग ने से तुम जो बुरक ते नंग बुरक को करे बुरक बा हां तुम बुरक ते ôi हो गया ने दुखे ôi यारबा
ꯆꯥꯛꯈꯨꯝ ꯐꯗꯤꯒ ꯃꯥꯏꯗꯒ ꯂꯣꯏ ꯊꯦꯡꯉꯦ ꯑꯗꯨꯒꯤ ꯃꯥꯏꯗ ꯊꯦꯡꯉꯦ lôi lôi này có hơi chụp à ꯀꯃꯥꯏꯅ ꯃꯌꯥꯝꯁꯤꯗ ꯇꯤꯜꯍꯧ ꯑꯁꯣꯏꯕꯁꯦ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯆꯅꯝꯒ ꯁꯤꯡꯒꯁꯤꯅ ꯈꯤꯇꯪ ꯊꯦꯡꯅ ꯍꯥꯞꯀꯅꯤꯕ ꯍꯥꯏꯗꯤ ꯈꯔ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯒ ꯇꯤꯜꯍꯧꯗꯨꯅ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯆꯦꯟꯗꯣꯀꯣ ꯐꯖꯅ ꯃꯦꯔꯤꯅꯦꯠ ꯇꯧꯔ ꯊꯝꯃꯦ ꯁꯤꯁꯦ ꯑꯗꯨꯒ ꯊꯣꯡꯉꯅꯤ ꯑꯗ ꯆꯥꯛ ꯊꯣꯡꯉꯤ ꯁꯤꯗ ꯁꯂꯠꯀꯤ ꯁꯣꯏꯕꯒꯤ ꯃꯣꯏ ꯑꯅꯤ ꯁꯣꯏꯔꯛꯇꯧꯔꯦ ꯁꯂꯠꯁꯤ ꯁꯤꯗ ꯂꯩꯔꯦ chị ăn tên làm sao làm chị ăn tên làm sao làm tôi xin được hay chứ đây cuma pentara ini kan होगा तो 마툼도 손에 내는 거니 그나 추러 무슨 맛이야 이디 nào nó đi khi nó mới thấy vừa là mấy đứa tôi tôi mới thấy là mà này bị mình cho đi xuyên à có cái gì kia tôi hay mình mình đấy đâu không có mấy khung nó chỉ xem nó muốnนี่มันคนถั่วใหม่นี่มันทำเป็นนิ้วตั้งไว้แก 신나이 내가 너 신나 năm nay sinh môn phải năm qua được rồi đi còn thay loại đấy gì 제발 삼는 거 보라 thay loại chả được tôi lấy sinh môn phải rồi vậy 펜팅도 화보라 Beautiful girl making chicken. 펜팅도 상나 왜 hào nó à chả được आपको लूँ क्या? hào nhá 왜 계속 비에드려 되구나 à đuổi cái nói video mà cha bảy video 짜 봐 비디오 마 하영이 좀 말래나 그래 마 3줄로 나리 준다 부자니는 하봐 à ở bên ngoài thì sao mình chỉ mình được gì luôn rồi ấy tôi tiền này 또 루지 비싼 아줌마 비싼 거래네 good boy như này qua này có thể trả được ạ 자꾸 사지 볼로레보다 많이 좀 까까잡는 하네 또 일하지 아고 이제 그 삭주자 우리 제 칼리지 띠반지 옥더래 हाँ वो ये चिकन तलते टाइम लेने के लिए बोल रही है हाँ कहीं नो hay chalo maning tu kan tau apa mấy nhà chơi nghiện là gì à mấy em chalo ba हाँ अब हो गया वाओ 갑자기 나 뭐지 합들어 không nói muốn nước mà là mình chắc là lắm không phải cái ôi mấy chứ không quay được mấy chứ là ôm ta 안고 뭐 하고 되나 그래 봐 sao dãy này ra ô cái này lên ạ để mình nhìn này bằng tay ô 하부 그래 봐
काट देती हूँ सेम तो बनी Xe chân nó có cái nó có quay cho làm xe nằm mà đợi sao mà cha kìa. Sao cho này वार्निंग देते हुए 좀 뒤에 돌려. ꯑꯁ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯄ꯭ꯔꯥ ꯈꯪꯗꯦ ꯃꯣꯏ ꯁꯣꯟꯗꯩꯁꯤ ꯊꯥꯕꯁꯤꯅ ꯀꯀꯥ ꯍꯣꯏꯅ हाँ नाखो ये कैमरा सेट तो उड़ी Lena Lena punya Nah, udah. Apa lagi? Apa? Ikan hal. Ikan dua. Kalau kan ikan dua. Woi. Ini tadi. Kamu tak lihat tuh enggak? Jangan tak. Buang dulu. Oh, enggak ya? Enggak. Cái là phòng này đây. Cái là ra. Ấy cái là ra hình như vậy. Ôi, tổ bố sao mà sao 3 điểm mới ra như này nhờ anh hả? Mình nên nó ăn nữa cả. Cái cha cái đó mà luôn rẻ sang làm để. Sai của sai đấy bay một cái đi bay vậy. अजी हम लोग रहे हम लोग को खत्म हो गया अभी क्या करना है अभी घर जाना बाकी है
अजय को जुमदा हल्ली कल फिर से पिकनिक करने आएगा। हाँ कल फिर से होगा वो कल वाला अलग क्या हयेंगी तो गालानी हयेंगी से ओइदुसे अचापोट की तो ओइदुनी तो हयेंग जुमु हलगे अजय को जुम हल्ला तो